Manipur Top Channel dugi video amta thagasage ngasi fongbase fongda MANPAC political party singi mihut singa Amit Shah ga unakhre Kanglagi gate khoirambal kaithel yauna mafam kayada mairakat nakhe Parliament mifamda pass taunanaba India lengakna thorangniba CAB gi matangda MANPAC amasung Chief Minister Nongthongbam Biren yauna political party singi mihut singna Union Home Minister Amit Shah ga haukiba ahing nongyai matung minute 15 rom salakpada unakhre Unaba aduda Manipur People Against Citizenship Amendment Bill MANPAC ki maikaidigi Manipur yauna awangnong poklamdamda CAB satna hanbiganu haina Union Home Minister da taksin ki all political party ki mihut singnasu CAB asi Manipur satna handana ba wafam kya thamki hairi Union Home Minister Amit Shah unanaba gi damak Delhi da satringai gi mangoinana MANPAC ki lusingba singna ima kaithel da lairiba lairembi singda khurumbaga loinana thaunikre ima mayamdasu Kurumduna yaifa thauja lauraba matungda Imphal thadokre ima singda kurumba lakhiba aduda MANPAC ki wangangloi amadi North East Forum for Indigenous People gi president ningthauja lanchana haiki karigumba CAB asi awangnong poklamdamda satna halaklabadi North East miyam gi oiba phirep ama laurakani haina Union Home Minister da khangalamgani laibak asida ingtapna lehensi hairabadi CAB gi khongpham handou haiba wafam su thamlangani haina su makna phongdoklamki MANPAC ki convener Yumnamsa Dilip Kumar na haiki Manipur miyam na pamliba wafam singa Union Home Minister da chapchana thamgani akhogidi CAB satnaba yaroi haibigi phirep ahongba leite haina su khangalamgani MANPAC na Union Home Minister ga CAB gi matangna wari sanaba satkiba adu mai pakko oirasanu haina kangla gate mamang khoirambol ima kaithel amadi tongan tonganba mafam kayada ngasi numidang mairakat nakhi desam amadi kaithel phambi ima singna kangla gate mamangda mairakatuna no CAB in North East long live Manipur haiba kholauk kya su laukhi khoirambol ima kaithel dasu kaithel phambi singna mairakatuna thaunikhi coordinating body khurai na sinduna khurai ahong pungda mairakat ki ba aduda khurai ahong pungi yamlaba miyamna saruk yakhi Segaro thauda babok lekai gi apun manupi marup ki nupi singna su Manipur da CAB satna handana bagi wari sabada mai pakna bagi dama mairakat tuna taibang wapu da thauni jabagi thorom su pangthokhi loinana tongan tongan mafam kya da su miyamna mairakat nakhi yam palo so ki bi yor sungak pigani thank you